ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯣꯡꯁꯥꯡꯉꯩ ꯃꯈꯥ ꯂꯩꯀꯥꯏꯗꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯧ ꯄꯥꯟꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠꯂꯩ ꯊꯥꯗꯨꯅ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄꯇ ꯅꯠꯇꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯁꯨ ꯄꯣꯊꯥꯍꯟꯅꯕ ꯍꯣꯠꯅꯖꯔꯤꯕ ꯃꯤꯑꯣꯏ ꯑꯃꯈꯛꯀ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯀꯀꯥ ꯉꯁꯤ ꯑꯍꯥꯟꯕ ꯎꯅꯖꯕ ꯐꯪꯖꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯀꯥꯒꯤ ꯃꯤꯡ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯃꯨꯇꯨꯝ ꯗꯤꯅꯦꯁꯆꯟꯗ꯭ꯔ ꯑꯗꯣ ꯃꯌꯥꯝꯅꯗꯤ ꯏꯕꯣꯝꯆꯥ ꯍꯥꯏꯔꯒꯁꯨ ꯈꯪꯕꯤ ꯑꯗꯣ ꯀꯀꯥꯒꯤ ꯂꯝꯁꯨ ꯃꯌꯥꯝ ꯈꯪꯅꯕ ꯍꯥꯏꯕꯤꯌꯨ ꯃꯣꯡꯁꯥꯡꯉꯩ ꯃꯈꯥ ꯂꯩꯀꯥꯏ ꯏꯗꯣꯝꯆꯥꯒꯤꯁꯨ ꯃꯤꯡ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯣꯇꯨꯝ ꯑꯣꯡꯕꯤ ꯑꯁꯥꯔꯥꯅꯤ ꯗꯦꯕꯤ ꯀꯧꯏ ꯑꯩ ꯄꯣꯁꯃꯪ ꯈꯨꯜꯂꯦꯟꯗꯒꯤꯅꯤ ꯑꯗꯣ ꯀꯀꯥ ꯀꯔꯤ ꯀꯔꯝꯕ ꯋꯥꯈꯜꯗꯒꯤ ꯁꯤꯟꯐꯝꯁꯤꯗ ꯍꯥꯏꯗꯤ ꯅꯨꯃꯤꯠꯂꯩ ꯊꯥꯕꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯏꯅꯣꯁꯨ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯧꯁꯤꯡ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯝꯁꯦ ꯍꯥꯡꯅ ꯂꯩꯕ ꯈꯣꯠꯄ ꯇꯧꯕꯁꯤꯗ ꯑꯇꯣꯞꯄ ꯃꯌꯥꯝꯅ ꯍꯥꯟꯅꯁꯨ ꯍꯪꯒꯥꯝꯒꯨꯝꯕ ꯍꯋꯥꯏꯒꯨꯝꯕꯗꯤ ꯊꯥꯔꯒ ꯌꯦꯡꯉꯦ ꯑꯗꯣ ꯃꯥꯏꯀꯩꯁꯤꯗ ꯑꯝꯇ ꯇꯧꯅꯗ꯭ꯔꯤꯕꯅꯤ ꯃꯁꯤꯃ ꯇꯧꯔꯒ ꯃꯌꯥꯝꯁꯨ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯃꯇꯨꯡ ꯏꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯇꯧꯔ ꯇꯧꯖꯈꯤꯕꯅꯤ ꯑꯗꯣ ꯀꯀꯥ ꯃꯐꯝꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯄꯥꯛ ꯆꯥꯎꯒꯦ ꯍꯥꯏꯕꯤꯌꯨ ꯃꯁꯤ ꯂꯧ ꯃꯔꯥꯛ ꯑꯃꯅꯤ ꯁꯪꯉꯝ ꯑꯅꯤ ꯑꯗꯣ ꯏꯁꯥꯒꯤ ꯑꯣꯏꯗꯣꯏꯔꯥ ꯑꯥꯎ ꯃꯐꯝꯁꯦ ꯏꯁꯥꯒꯤꯅꯤ ꯑꯗꯣ ꯊꯥꯔꯤꯕ ꯅꯨꯃꯤꯠꯂꯩꯁꯤꯡꯁꯦ ꯃꯥꯏꯁꯦ ꯃꯔꯨꯅ ꯍꯨꯟꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯆꯥꯔꯅ ꯑꯣꯏꯅ ꯊꯥꯔꯤꯔꯥ ꯃꯔꯨꯅ ꯑꯣꯏꯅ ꯊꯥꯖꯕꯅꯤ ꯑꯗꯨꯒ ꯊꯥꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯌꯣꯟꯁꯦ ꯃꯃꯥꯡꯗꯣ ꯍꯧꯖꯤꯛꯁꯦ ꯂꯣꯏ ꯑꯣꯜꯂꯦꯕ ꯑꯗꯣ ꯃꯌꯣꯟꯁꯤꯁꯨ ꯁꯦꯝꯃꯒ ꯊꯥꯗꯦ ꯑꯗꯨꯁꯨ ꯁꯨꯝ ꯃꯔꯨꯗꯨꯒꯤ ꯑꯗꯨꯝ ꯇꯧꯔꯒ ꯑꯩꯈꯣꯏ ꯈꯨꯂꯪ ꯅꯨꯄꯤꯁꯤꯡꯅ ꯑꯗꯨꯝ ꯆꯨꯝꯅꯒꯤ ꯌꯨꯝꯗ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯑꯇꯩ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯥꯕ ꯑꯗꯣ ꯁꯤ ꯌꯦꯡꯕ ꯂꯥꯛꯄ ꯃꯤ ꯃꯌꯥꯝꯁꯦ ꯇꯤꯀꯦꯠꯁꯦ ꯐ꯭ꯔꯤ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯃꯃꯜꯁꯦ ꯀꯌꯥ ꯀꯌꯥ ꯂꯧꯏꯅꯣ ꯃꯁꯤ ꯑꯩ ꯏꯁꯦꯡ ꯁꯦꯡꯕꯗ ꯃꯦꯂꯥ ꯇꯧꯖꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯂꯩꯖꯔꯝꯗꯦ ꯑꯗꯣ ꯂꯩꯁꯤ ꯁꯥꯠꯂꯛꯄꯗꯒꯤ ꯑꯩ ꯁꯝꯕꯟꯁꯤ ꯂꯤꯁꯜꯂꯛꯄ ꯈꯣꯠꯂꯛꯄ ꯁꯝꯕꯟꯁꯤ ꯉꯥꯏꯇꯅ ꯑꯃꯨꯛ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯀꯩꯅꯣ ꯑꯃꯗꯤ ꯂꯩꯁꯤ ꯍꯦꯛꯇꯣꯛꯄꯤꯕ ꯈꯣꯠꯄ ꯇꯧꯔꯛꯄꯗꯒꯤ ꯑꯩ ꯂꯩꯁꯤ ꯁꯦꯟꯅꯕ ꯉꯝꯖꯗꯕꯗꯒꯤ ꯑꯩ ꯃꯤꯔꯣꯟꯁꯨ ꯂꯩꯖꯗꯕꯅꯤꯅ ꯑꯉꯥꯡꯁꯤꯡ ꯑꯩꯒꯤ ꯏꯆꯦꯒꯤ ꯃꯆꯥꯁꯤꯡ ꯀꯩꯁꯤꯡꯗ ꯑꯩ ꯍꯥꯏꯖꯔꯒ ꯃꯣꯏꯗ ꯇꯧꯔꯒ ꯑꯦꯟꯇ꯭ꯔꯤ ꯐꯤ ꯑꯣꯏꯅ ꯂꯨꯄꯥ ꯀꯨꯟ ꯈꯛꯇꯪ ꯑꯗꯨꯕꯨ ꯀꯨꯟꯁꯦ ꯑꯩꯈꯣꯏ ꯇꯤꯀꯦꯠ ꯑꯣꯏꯅ ꯄꯨꯔꯥ ꯅꯝꯕ ꯅꯠꯆꯗꯦ ꯑꯩꯈꯣꯏ ꯂꯩꯖꯔꯒ ꯃꯣꯏꯅ ꯑꯉꯝꯕ ꯄꯤꯔꯝꯕ ꯑꯗꯩ ꯄꯤꯗꯅ ꯆꯪꯈꯤꯕꯁꯨ ꯑꯩꯈꯣꯏ ꯀꯩꯁꯨ ꯍꯥꯏꯖꯗꯦ ꯑꯗꯨꯒ ꯁꯥꯇ꯭ꯔꯒꯤꯗꯃꯛꯇꯗꯤ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏ ꯂꯧꯖꯗꯦ ꯑꯗꯣ ꯀꯀꯥ ꯁ꯭ꯋꯥꯏꯁꯦ ꯃꯐꯝꯁꯦ ꯏꯀꯪ ꯀꯪꯕ ꯑꯣꯏꯅ ꯎꯏꯌꯦꯕꯀꯣ ꯑꯗꯣ ꯍꯣꯏ ꯏꯁꯤꯡꯁꯨ ꯆꯪꯉꯝꯒꯅꯤ ꯑꯗꯣ ꯏꯁꯤꯡꯁꯦ ꯀꯗꯥꯏꯗꯒꯤ ꯂꯧꯔꯒ ꯆꯥꯏꯒꯦ ꯅꯣꯡꯃꯗ ꯀꯌꯥ ꯆꯥꯏ ꯍꯥꯏꯕꯤꯌꯨ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯑꯩ ꯆꯨꯔꯤꯗ ꯑꯣꯏꯅ ꯊꯥꯏ ꯏꯁꯤꯡꯁꯦ ꯄꯥꯏꯞ ꯄꯣꯏꯟ 12 ꯑꯩꯈꯣꯏ ꯐꯨꯠ ꯆꯍꯨꯝ ꯁꯥꯡꯕꯁꯦ 12 ꯆꯪꯉꯒ ꯆꯤꯡꯖꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯔꯄꯣꯔꯠ ꯃꯌꯥꯒꯤ ꯋꯥꯏꯁꯦꯜ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯀꯦꯅꯦꯜꯁꯤꯗꯒꯤ ꯆꯤꯡꯖꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯄꯥꯝꯕꯤꯁꯦ ꯍꯧꯔꯕ ꯃꯇꯨꯡꯗꯗꯤ ꯆꯨꯔꯤꯗ ꯊꯥꯕꯁꯤꯗ ꯄꯥꯝꯕꯤꯗ ꯒ꯭ꯔꯣꯠ ꯂꯩꯕ ꯌꯥꯗꯕꯗꯒꯤ ꯑꯩ ꯔꯦꯟ ꯄꯥꯏꯞ ꯁꯤꯁꯇꯦꯝ ꯁꯤꯖꯤꯟꯅꯔꯒ ꯑꯃꯨꯛ ꯃꯊꯛꯇ ꯃꯅꯥꯗ ꯊꯥꯔꯒ ꯑꯃꯨꯛ ꯇꯧꯖꯕꯅꯤ ꯑꯗꯣ ꯏꯁꯤꯡꯁꯦ ꯀꯔꯝ ꯀꯔꯝꯕ ꯃꯇꯝꯗ ꯆꯥꯏ ꯅꯣꯡꯃꯗ ꯀꯌꯥꯔꯛ ꯆꯥꯏꯒꯦ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅꯗꯤ ꯆꯥꯏꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤꯁꯤ ꯑꯩꯈꯣꯏ ꯏꯅꯤꯟꯁꯤ ꯂꯩꯍꯟꯈ꯭ꯔꯒ ꯏꯅꯤꯟꯁꯤꯅ ꯍꯥꯏꯐꯦꯠ ꯀꯪꯉꯛꯄꯒꯤ ꯅꯤꯅꯤ ꯑꯃ ꯍꯨꯝꯅꯤ ꯑꯃ ꯑꯗꯨꯒꯤ ꯒꯦꯞꯇꯨ ꯌꯦꯡꯉꯒ ꯆꯥꯏꯖꯕꯅꯤ ꯑꯗꯨ ꯀꯀꯥ ꯃꯐꯝꯁꯤꯗ ꯍꯣꯠꯅꯔꯤꯕꯁꯤꯡꯁꯦ ꯃꯤ ꯀꯌꯥꯃꯨꯛ ꯆꯪꯉꯒ ꯍꯣꯠꯅꯒꯦ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡ ꯇꯧꯔꯤꯔꯥ ꯑꯇꯣꯞꯄ ꯃꯤꯁꯨ ꯅꯦꯛꯄ꯭ꯔꯥ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯑꯅꯤꯗꯅ ꯉꯝꯗꯕꯅꯤꯅ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯈꯨꯂꯪ ꯅꯨꯄꯤ ꯑꯍꯨꯝ ꯑꯃꯒ ꯅꯦꯛꯆꯔꯒ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯏꯃꯥ ꯏꯅꯦꯝꯄꯣꯛꯅꯦ ꯑꯗꯒꯤ ꯊꯥꯕꯒꯤ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛꯁꯨ ꯌꯥꯎꯕꯤꯔꯝꯃꯤ ꯄꯥꯡꯕꯤꯔꯝꯃꯤ ꯑꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯗꯒꯤ ꯑꯍꯨꯝ ꯑꯃꯒ ꯅꯦꯛꯆꯩ ꯑꯗꯣ ꯀꯀꯥ ꯁꯤ ꯑꯍꯥꯟꯕ ꯍꯧꯔꯛꯄꯒꯤ ꯀꯀꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯅ ꯊꯥꯗꯣꯏꯁꯤꯕꯨ ꯑꯣꯏꯗꯣꯏꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯁꯨꯝ ꯍꯨꯟꯖꯜꯂꯒ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯍꯧꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯤꯒꯤꯗꯤ ꯄꯪꯍꯧ ꯍꯧꯅꯩ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯈꯟꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯏꯅꯤ ꯁꯣꯏꯗꯅꯒꯅ ꯈꯟꯈꯤꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯤꯌꯨ ꯑꯩ ꯇꯧꯁꯜꯂꯨꯔꯕꯅꯤꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯀꯦꯄꯤꯇꯦꯜ ꯑꯗꯒꯤ ꯄ꯭ꯔꯣꯐꯤꯠꯀꯤ ꯋꯥꯈꯜ ꯈꯟꯖꯗꯅ ꯑꯩ ꯇꯁꯦꯡꯅ ꯑꯩꯁꯤꯇꯪ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯏꯁꯣꯔ ꯈꯣꯏꯔꯝꯖꯔꯒ ꯃꯥꯏ ꯄꯥꯛꯑꯒꯗꯤ ꯑꯩꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯁꯤꯡ ꯅꯍꯥꯔꯣꯟꯁꯤꯡ ꯍꯧꯔꯤꯕꯁꯤꯡꯅꯁꯨ ꯃꯁꯤꯗꯤ ꯍꯧꯕ ꯀꯥꯟꯅꯩꯅ ꯇꯧꯕ ꯌꯥꯏꯅ ꯐꯖꯩꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯂꯥꯛꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯑꯩ ꯌꯥꯝ ꯀꯟꯅ ꯇꯨꯝꯕ ꯆꯥꯕ ꯊꯤꯗꯅ ꯍꯣꯠꯅꯖꯕꯅꯤ ꯑꯗꯣ ꯀꯀꯥ ꯁꯤꯒꯤ ꯅꯨꯃꯤꯠꯂꯩ ꯊꯥꯕꯒꯤ ꯊꯕꯛꯁꯤꯃ ꯍꯣꯠꯅꯔꯛꯄꯗ ꯐꯪꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯁꯨ ꯍꯥꯏꯕꯤꯌꯨ ꯏꯁꯤꯡꯁꯤ ꯆꯤꯡꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯆꯤꯡꯏ ꯑꯩꯈꯣꯏ ꯏꯌꯥꯔꯄꯣꯔꯠꯀꯤ ꯇꯨꯔꯦꯟ ꯋꯥꯏꯁꯦꯜ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯆꯤꯡꯕꯁꯤꯗ ꯅꯣꯡꯃ ꯈꯛꯀꯤ ꯅꯠꯇꯕꯅꯤꯅ ꯅꯨꯡꯊꯤꯟꯁꯨ ꯑꯗꯨꯝ ꯃꯁꯤꯗꯩꯁꯤꯗ ꯇꯧꯗꯅ ꯋꯥꯅ ꯊꯔꯣ ꯑꯣꯜ ꯂꯩꯕꯅ ꯆꯥꯕ ꯈꯣꯠꯄ ꯃꯇꯝ ꯅꯥꯏꯔꯛꯇꯕꯅꯤꯅ ꯏꯪꯕꯁꯨ ꯌꯥꯝ ꯏꯪꯉꯤ ꯏꯪꯕꯗꯒꯤ ꯉꯥꯏꯍꯥꯛ ꯏꯁꯤꯡ ꯊꯥꯔꯤꯉꯩꯗꯨꯗ ꯃꯩ ꯇꯤꯛꯄꯗꯒꯤ ꯑꯗꯨꯝ ꯇꯨꯝꯊꯣꯛꯑꯝꯗꯅ ꯏꯁꯤꯡꯁꯦ ꯄꯥꯊꯣꯛꯑꯒ ꯐꯩꯖꯣꯝꯁꯦ ꯆꯠꯂꯝꯕꯁꯨ ꯊꯦꯡꯅꯩ ꯋꯥꯕꯒꯤ ꯋꯥꯔꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕꯁꯨ ꯊꯝꯕꯤꯌꯨ ꯅꯨꯡꯉꯥꯏꯕꯗꯤ ꯇꯁꯦꯡꯅ ꯍꯥꯟꯅ ꯌꯥꯝ ꯋꯥꯔꯝꯃꯤ ꯋꯥꯔꯝꯕ ꯄꯣꯠꯁꯤꯗꯒꯤ ꯂꯩꯁꯦ ꯁꯥꯠꯂꯛꯄ ꯃꯇꯝꯗꯗꯤ ꯋꯥꯈꯜꯗ
ꯍꯥꯟꯅ ꯋꯥꯈꯤꯕꯒꯤ ꯃꯌꯥꯝ ꯑꯩꯅ ꯇꯨꯡꯗ ꯆꯥꯗ ꯍꯣꯠꯅꯖꯕꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯏ ꯑꯗꯣ ꯀꯀꯥ ꯁꯤꯗ ꯍꯣꯠꯅꯔꯤꯕ ꯃꯤꯁꯤꯡꯁꯦ ꯀꯀꯥꯅ ꯃꯃꯤꯡ ꯄꯟꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯄꯟꯕꯤꯌꯨ ꯃꯁꯤꯗ ꯑꯩꯒ ꯌꯥꯝ ꯀꯟꯅ ꯑꯩꯒꯤꯗꯤ ꯏꯊꯛ ꯊꯣꯡꯕ ꯏꯌꯥꯝꯕꯅꯤ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯌꯥꯕ ꯑꯩꯈꯣꯏ ꯃꯤꯡ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯁꯅꯁꯝ ꯕꯤꯔꯦꯟ ꯏꯌꯥꯝꯕꯁꯤꯁꯨ ꯑꯩꯒꯤ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯗꯨꯒ ꯏꯁꯤꯡ ꯆꯤꯡꯕꯗ ꯑꯩꯈꯣꯏ ꯆꯅꯝꯒꯤ ꯔꯟꯖꯤꯠꯂꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯌꯥꯝꯅ ꯑꯩꯒꯤ ꯃꯇꯦꯡ ꯇꯧꯕꯤ ꯑꯗꯣ ꯀꯀꯥ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯔꯣꯟꯁꯤꯡꯁꯤꯗ ꯍꯥꯏꯗꯤ ꯀꯀꯥꯅ ꯊꯝꯅꯤꯡꯕ ꯋꯥꯐꯝ ꯈꯤꯇꯪꯁꯨ ꯊꯝꯕꯤꯌꯨ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯂꯝ ꯑꯔꯦꯝꯕ ꯊꯝꯗꯅ ꯍꯥꯡꯍꯟꯗꯅ ꯍꯣꯠꯅꯕ ꯌꯥꯕꯁꯤꯡ ꯍꯣꯠꯅꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯩꯉꯣꯟꯗ ꯂꯩꯖꯩ ꯅꯨꯃꯤꯠꯂꯩ ꯈꯛꯀꯤ ꯋꯥꯐꯝ ꯅꯠꯇꯅ ꯑꯇꯣꯞꯄ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏ ꯃꯤꯄꯥꯟ ꯇꯥꯡꯗꯅ ꯍꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯩꯈꯣꯏ ꯏꯀꯣꯅꯣꯃꯤ ꯑꯣꯏꯕ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛ ꯄꯤꯊꯣꯛꯄ ꯄꯩꯁꯥꯗꯨ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯒ ꯑꯩꯈꯣꯏ ꯖꯥꯇꯤ ꯃꯁꯦꯟ ꯑꯩꯈꯣꯏ ꯂꯧꯁꯟꯅꯔꯒ ꯑꯗꯨꯝ ꯂꯩꯅꯔꯒ ꯑꯇꯣꯞꯄꯗꯒꯤ ꯃꯥꯔꯀꯦꯠ ꯇꯧꯗꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩ ꯋꯥꯈꯜꯗ ꯊꯝꯖꯅꯤꯡꯉꯤ ꯀꯀꯥ ꯊꯥꯔꯤꯕ ꯂꯩꯁꯤꯡꯁꯦ ꯃꯌꯥꯝꯅꯁꯨ ꯌꯦꯡꯕꯁꯨ ꯂꯥꯛꯄꯤꯔꯦ ꯑꯗꯣ ꯁꯤꯗꯒꯤ ꯀꯀꯥꯅ ꯐꯪꯒꯗꯕ ꯀꯥꯟꯅꯕꯁꯤꯁꯨ ꯃꯌꯥꯝꯗ ꯊꯝꯕꯤꯌꯨ ꯃꯁꯤꯒꯤ ꯂꯩꯁꯤ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯅꯥꯁꯤꯡ ꯀꯦꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯂꯣꯛꯑꯕ ꯃꯇꯨꯡꯗ ꯊꯥꯎ ꯑꯣꯏꯅ ꯑꯃꯨꯛ ꯁꯨꯡꯒꯗꯕꯅꯤ ꯃꯥꯒꯤ ꯃꯔꯨꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯥꯎꯁꯤꯅ ꯆꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯁꯥꯗ ꯀꯥꯟꯅꯕ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯕ ꯄꯣꯠ ꯑꯣꯏꯕꯗꯒꯤ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯖꯕꯅꯤ ꯑꯗꯣ ꯀꯀꯥ ꯊꯥꯎ ꯁꯨꯡꯐꯝꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ꯭ꯔꯥ ꯀꯗꯥꯏꯗ ꯁꯨꯡꯕꯅꯣ ꯃꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯍꯜ ꯂꯃꯟ ꯍꯥꯛꯇꯛꯇꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯝꯕ ꯍꯪꯒꯥꯝ ꯊꯥꯎꯑꯅ ꯂꯩꯔꯤꯕ ꯍꯪꯒꯥꯝ ꯑꯣꯏꯅ ꯊꯥꯔꯕ ꯃꯇꯨꯡꯗ ꯂꯣꯛꯑꯒ ꯁꯨꯡꯕ ꯑꯩꯈꯣꯏ ꯍꯪꯒꯥꯝꯒꯤ ꯁꯨꯡꯐꯝꯁꯤꯗꯁꯨ ꯑꯗꯨꯝ ꯁꯨꯡꯕ ꯌꯥꯏ ꯑꯗꯣ ꯀꯀꯥ ꯁꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯍꯧꯖꯤꯛ ꯁꯥꯠꯂꯤꯕꯁꯤꯅ ꯑꯍꯥꯟꯕ ꯊꯥꯕ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯃꯃꯥꯡꯗꯁꯨ ꯇꯧꯈ꯭ꯔꯕ ꯑꯩ ꯍꯟꯇꯛꯅ ꯑꯍꯥꯟꯕꯅꯤ ꯑꯗꯣ ꯃꯊꯪ ꯆꯍꯤꯗꯁꯨ ꯇꯧꯒꯦ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯧꯔꯣꯏ ꯈꯟꯕ꯭ꯔꯥ ꯀꯀꯥ ꯇꯧꯒꯦꯗꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯈꯟꯕ ꯃꯌꯥꯝꯗꯤ ꯂꯩ ꯃꯥꯁꯦ ꯏꯁꯤꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯤꯄꯦꯟ ꯇꯧꯕ ꯄꯣꯠ ꯑꯣꯏꯔꯝꯃꯦ ꯑꯗꯨꯅ ꯏꯁꯤꯡꯒꯤ ꯑꯋꯥꯕꯁꯤ ꯈꯜꯂꯒ ꯑꯃꯨꯛ ꯑꯩꯁꯦ ꯄꯨꯈ꯭ꯔꯤꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯤꯇꯪꯗꯤ ꯑꯦꯔꯦꯟꯖ ꯇꯧꯅꯤꯡꯉꯤ ꯑꯗꯨꯕꯨ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯤꯇꯪ ꯂꯩꯕꯅꯤꯅ ꯋꯥꯈꯜꯁꯦ ꯑꯩ ꯆꯞ ꯆꯥꯕ ꯂꯦꯞꯐꯝ ꯈꯪꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯦꯡꯕ ꯂꯥꯛꯏꯕ ꯃꯤꯁꯤꯡꯁꯤꯅ ꯂꯩꯁꯦ ꯍꯦꯛꯇꯠꯂꯒ ꯑꯗꯒꯤ ꯁꯨꯝ ꯃꯌꯨꯝꯗ ꯄꯨꯅꯤꯡꯕꯩꯅꯤ ꯈꯪꯗꯦ ꯐꯖꯕꯩꯅꯤ ꯈꯪꯗꯦ ꯍꯦꯛꯇꯠꯄꯁꯨ ꯑꯗꯨꯝ ꯌꯥꯎꯕ꯭ꯔꯥ ꯑꯥꯎ ꯍꯦꯛꯏ ꯂꯩꯁꯦ ꯌꯥꯝ ꯍꯦꯛꯏ ꯑꯗꯨꯒꯤ ꯁꯦꯟꯅꯕꯗꯁꯨ ꯑꯉꯥꯡꯁꯤꯡꯁꯨ ꯋꯥꯏ ꯑꯩꯒꯤ ꯂꯣꯏꯅꯕꯁꯨ ꯌꯥꯝ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯃꯣꯏꯅ ꯂꯩ ꯑꯃ ꯍꯦꯛꯈꯤꯕ ꯃꯇꯝꯗꯗꯤ ꯃꯁꯤꯗ ꯄꯥꯟꯗꯧꯔꯤꯕ ꯃꯔꯨꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯂꯩ ꯑꯃꯃꯝꯗ ꯑꯗꯨ ꯃꯣꯏꯗꯁꯨ ꯋꯥꯈꯜꯂꯣꯟ ꯉꯥꯏꯍꯥꯛꯀꯤ ꯐꯖꯕ ꯑꯗꯩ ꯃꯣꯏꯗ ꯍꯦꯛꯅꯤꯡꯕ ꯀꯩꯅꯣꯗꯨ ꯈꯛꯀꯤ ꯋꯥꯅꯤ ꯃꯁꯤꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯩꯁꯤꯡ ꯆꯞ ꯆꯥꯅ ꯐꯥꯕ ꯃꯦꯆꯣꯔ ꯑꯣꯏꯕ ꯅꯠꯇꯕꯅꯤꯅ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯄꯣꯠꯇꯤ ꯅꯠꯇꯦ ꯏꯟꯗꯣꯝꯆꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦꯀꯣ ꯏꯟꯗꯣꯝꯆꯥ ꯀꯀꯥꯅ ꯑꯍꯥꯟꯕ ꯁꯤꯒꯤ ꯁꯤꯟꯐꯝꯁꯤꯗ ꯇꯧꯒꯦꯅ ꯈꯜꯂꯛꯄꯁꯤꯗ ꯏꯟꯗꯣꯝꯆꯥꯅ ꯊꯤꯡꯕ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜ ꯄꯣꯛꯄ꯭ꯔꯥꯁꯨ ꯍꯥꯏꯕꯤꯌꯨ ꯑꯩ ꯌꯥꯝ ꯊꯤꯡꯉꯤꯕꯨ ꯀꯀꯥꯁꯦ ꯃꯥꯅ ꯇꯧꯒꯦ ꯈꯟꯈꯤꯕ ꯅꯤꯡꯈꯤꯕꯁꯦ ꯍꯣꯡꯕ ꯂꯩꯇꯕ ꯃꯁꯤꯗꯩꯗ ꯏꯕꯥꯅꯤ ꯈꯛꯇ ꯂꯩꯕꯅꯤꯅ ꯏꯆꯥꯁꯨ ꯌꯥꯝꯅ ꯄꯤꯛꯏ ꯏꯃꯥꯁꯨ ꯑꯍꯜ ꯑꯣꯏꯔꯦ ꯑꯗꯩ ꯑꯩꯗꯤ ꯍꯤꯡꯒꯣꯜ ꯁꯝꯕꯜꯁꯨ ꯌꯥꯝ ꯆꯥꯎꯅ ꯀꯣꯏꯖꯩ ꯃꯇꯝ ꯃꯇꯝꯒꯤ ꯍꯋꯥꯏ ꯊꯔꯥꯛ ꯑꯣꯏꯔꯁꯨ ꯆꯨꯖꯥꯛ ꯑꯣꯏꯔꯁꯨ ꯍꯪꯒꯥꯝꯁꯨ ꯑꯩ ꯌꯨꯝꯂꯣꯝꯗꯒꯤ ꯌꯦꯂꯥ ꯃꯔꯨ ꯂꯧꯏ ꯃꯇꯝ ꯃꯇꯝꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯑꯩꯗꯤ ꯁꯨꯝ ꯑꯩꯈꯣꯏ ꯆꯥꯕꯗꯅ ꯍꯦꯟꯇꯣꯛꯇꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯌꯣꯜꯂꯤ ꯑꯗꯨꯅ ꯊꯣꯏꯅ ꯑꯩ ꯆꯥꯕ ꯊꯛꯄꯒꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯏꯅ ꯂꯩꯇꯦ ꯆꯍꯤ ꯑꯃꯒꯤ ꯆꯥꯅꯕ ꯃꯣꯔꯣꯛ ꯑꯣꯏꯔꯁꯨ ꯇꯤꯜꯍꯧ ꯑꯣꯏꯔꯁꯨ ꯆꯅꯝ ꯑꯣꯏꯔꯁꯨ ꯁꯤꯡ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯅ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯌꯨꯝꯗ ꯇꯧꯖꯔꯒ ꯂꯣꯛꯑꯒ ꯑꯍꯦꯟꯕ ꯄꯣꯠꯁꯦ ꯑꯗꯨꯝ ꯌꯣꯜꯂꯤ ꯑꯗꯨꯅ ꯁꯤ ꯁꯨꯝ ꯇꯧꯁꯤ ꯅꯪ ꯂꯧꯕꯨꯛꯇ ꯇꯧꯕꯁꯦ ꯇꯧꯒꯅꯨ ꯅꯪ ꯑꯩ ꯈꯛꯇꯅꯤ ꯑꯩ ꯉꯥꯅꯨꯁꯨ 20-30 ꯂꯣꯏꯖꯔꯤ ꯑꯗꯩ ꯁꯟꯗꯁꯨ ꯄꯣꯛꯂꯩꯁꯦ ꯑꯃꯨꯛ ꯉꯥꯛꯇ ꯄꯣꯛꯄ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯗꯩ ꯉꯥꯅꯨꯗꯁꯨ ꯑꯣꯜꯂꯛꯑꯁꯨ ꯂꯥꯕ ꯉꯥꯛꯇ ꯑꯣꯟꯕ ꯑꯗꯣ ꯊꯥꯁꯦ ꯑꯅꯤ ꯀꯥꯟꯅꯔ ꯉꯥꯅꯨ ꯃꯄꯤ 2ꯈꯛ ꯊꯝꯃꯒ ꯃꯁꯤꯅ ꯑꯃꯨꯛ ꯊꯥ 2 ꯇꯧꯔꯒ ꯍꯦꯛ ꯌꯣꯜꯂꯤ ꯍꯧꯖꯤꯛ ꯃꯦ ꯖꯨꯟꯗ ꯑꯃꯨꯛ ꯌꯣꯟꯕ ꯌꯥꯔꯛꯀꯅꯤ ꯑꯃꯨꯛ ꯍꯌꯦꯡ ꯍꯪꯆꯤꯠ ꯄꯨꯊꯣꯔꯛꯑꯅꯤ ꯁꯤꯅ ꯑꯃꯨꯛ ꯂꯧꯁꯤꯡ ꯃꯇꯝ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ ꯁꯤꯃꯨꯛ ꯌꯣꯟꯗꯣꯏꯕ ꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯖꯅꯋꯥꯔꯤ ꯐꯦꯕꯋꯥꯔꯤ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯌꯣꯟ ꯁꯨꯃꯥꯏꯅ ꯃꯔꯣꯟ ꯁꯤꯖꯟ ꯁꯦꯝꯖꯩ ꯑꯗꯩ ꯁꯪꯒꯣꯝꯁꯤꯁꯨ ꯑꯌꯨꯛꯗꯤꯟ ꯄꯥꯔꯒ ꯁꯪꯒꯣꯝ ꯁꯨꯝꯕ ꯑꯌꯨꯛꯀꯤ ꯄꯨꯡ 6-6:30 ꯃꯌꯥꯡꯅ ꯁꯨꯝꯕ ꯂꯥꯛꯏ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯂꯣꯏ ꯄꯤꯊꯣꯛꯑꯦ ꯑꯗꯨꯒ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 4ꯗ ꯑꯃꯨꯛ ꯑꯗꯩ ꯁꯟꯁꯦ ꯊꯥꯗꯣꯛꯑ ꯊꯤꯕ ꯈꯪꯗꯕꯒꯤ ꯑꯋꯥꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯌꯥꯝ ꯂꯩ ꯅꯣꯏ ꯀꯀꯥꯁꯦ ꯏꯕꯥꯅꯤ ꯃꯥꯗꯤ ꯃꯃꯥꯟꯅꯕ ꯊꯦꯡꯅꯕꯅꯤꯅ ꯉꯥꯏꯍꯥꯛ ꯂꯩꯊꯣꯛꯈꯤꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯆꯦꯟꯕ ꯌꯥꯗꯕꯅꯤꯅ ꯑꯗꯩ ꯑꯉꯥꯡꯗꯨꯁꯨ ꯁ꯭ꯀꯨꯜꯁꯦ ꯂꯧꯕ ꯊꯤꯟꯕ ꯇꯧꯕ ꯇꯨꯏꯁꯟ ꯂꯧꯕ ꯊꯤꯟꯕ ꯇꯧꯅꯤ ꯄꯤꯛꯏꯕꯅꯤꯅ ꯑꯗꯨꯅ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯌꯥꯝ ꯋꯥꯕꯅꯤꯅ ꯑꯩꯅ ꯇꯧꯒꯅꯨ ꯌꯥꯝꯅ ꯊꯤꯡꯉꯤ ꯃꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯑꯗꯣ ꯀꯔꯝꯃꯥꯏ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯎꯐꯨꯟ ꯃꯔꯛꯇ ꯊꯥꯒꯤ ꯄꯣꯠꯁꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯤ ꯄꯣꯠ ꯊꯥꯁꯦ ꯍꯥꯏꯕ ꯏꯀꯥꯏꯁꯦ ꯃꯇꯝꯗꯨꯗ ꯅꯨꯃꯤꯠꯂꯩ ꯊꯥꯏ ꯌꯥꯎꯒꯦ ꯍꯥꯏꯅ ꯃꯤꯁꯤꯡꯒꯤ ꯂꯦꯝꯅ ꯂꯣꯏ ꯂꯩ ꯃꯇꯝꯗꯨꯗ ꯗꯤꯁꯦꯝꯕꯔꯗ ꯊꯥꯈꯤꯕꯅꯤꯅ ꯑꯩꯁꯨ
handre adubu ngasidi wari ba kot libda pulap kaukre numilai ji ubada aduga siang na harbada ko na mela no nga tawge sumbe wakan di amata legide lai salak na matamda min hektu i thang na pabu kakta pirami masidaiba ithandana lamhangda laiba yaraktabani aina kakajin haire nogi mela ido khara decoration semo tawraji aduga angang bisu khara hairaga senaraji haina adumaina tawbudi yam nungaiba mo oi khare numilai ji ubada akoi lamben ji thoini yam phaba oide labukta gi kum labuk sorakan mi koi ole songi nakan dani masidaiba lauji mathang sem bazi numilai ji ubada mo kumdara ko tubagi adagi kum awa ba tong pagi masigi nungaiba su adagi angang jinjina hekta mapi maro dress pabu ho sida poraga ko kakaji sulai lai ya ai ngamre si diana ado angai ni marta chenjan garani ai ngako no ni leki ka ni leki kan no hona bada angang jing jaina moi da thongan da koi inam majingi masaji lai moi kaure angang ni pajing da sanghalle aduga ai ni marak sida senai adaidi mau na halak pasing je masaji pore haiba kaukre ni leki uba matam jida mapi maron babu se ni khang dage ni marta sela video lauri nena made khwai problem na net ya gi da basi moina net ya no gin dagi net ya khala pade hen awaba oigre ain asima be makai ni ge tawji ain haire imana bi ke sira la o masigi nungai bi punsi da paisa lak ma pi badra ju phangroi masigi nungai bi la o hain imana bi ko mi ko ding makai ai kawi siang na haire bada ade koi la bi bisa lo ai launi noi di yam launi aina phagi tawe ba yam nungai ma se matung da su tawju ai haibadi pakhang lai sabi hora iba ngauchin nadana leira khulakta yu thakana jwar sanadana nupi ju hauchi sanari hauji matam jiboba masina ta na sumbada wara kasu akoi hona jaban ma hidi phange haina aina khanjare hauji deini yam saungning bodo sauningre ima egi ine pokse sibo yaw ngangami hingon saban asu chawbaji koiraga loire masaida noina ahenba tawi haiduna yaw ngangi adubu imaju akoina mi myam yaw yum da sulae adegi inna majing lai ko le kai mayam asnoi tawriji haina yamna chairau bu numbise akoini yam waba numbise sak sawa pawo phangdagi decoration je hapna hotna bade mogi sak sin mani imanabi kawi yugi imawo gi sulai inna mo su myam lai ado moina hairami yam thagalami yam bor pirami nungai ra kini ko nang si nang hotna jabani ko khaidna mayam sina madugi nungai bodo moina paisa piram dragasu bor piram mayam se ai amtang bi nungai rak to mali ko haini ikhan isa ithanda khanjai seng nabi sen thok lambi ko yam lei jabanate ma gari chatlami haujikti gari ta ju chakhidre ada matam gi thabak se suraga ibani leijai adugi awa abudubudi wajaraga ju somda paisa di kha ko gi adum laksari thoina ahenba ai pamjadi ai ko na jabajidang adum pamjai aina ju ko ado ai ipurai bese sigi magi ningbaga hongdaba siba tangdi aina khatangdi nungai jade ado aina haigadaba mina akhoi se nungsinana amana tawradi saugatpiu aina numitlei tharadi ai thada yadi haibagi kokse natabida pot ama simbirau sini aina haijagadabadi simbi singbu hatuk na gumsi amana chujak tharau amana hawai thak tharau amana hangam tharau sima tawminaji sini aina mayang famda haijariba ado kakaga indom jaga ju thagachari sumaina achinba matam kaya kaithopidana khoina unaji haiba matamda harau yabirakpagi damakta tungda mangon oiba taru thabang khudingmakta mai pakpa oibiu haina thamjage